अहानबदा N Biren Singana Tagalog post ang tang member tentant na share to zagi. Sanarwising ginamit 2025 occasion lakpasida thamoy nungdagi nunglukpa amasung wish kaloy na wapam khara thamnakli. Manipur top channel gi maikay gi maruoy bi ipausung miyam na thamjagi hanbada CAU gi post khara lawnabagi Guwahati da pangthokiba exam satnabi yaroy amung hana singadabani panam iroi siamada leiba CAU gi post khara lawnabagi Guwahati da pangthokiba exam satnadri haina lakthoklaga amung hana sinba natragana Manipur center oidun amung hana tawgadabani haina People's Action for National Democratic Movement panam na thatorokpa sur amana phongdorakli panam gi sur man hai thasi gi tarada panam na press statement thokuna iroi siamada leiba Central Agricultural University CAU gi assistant registrar amadi assistant controller lawnabigi exam center Guwahati da pangthokani hairibasi Manipur gi rangsin awab nangliba candidate singi yengbiraga Imphal du oina pangthokpiu haijaki adu CAU gi authority na tabiba leitana adumak pangthokre exam center Guwahati da oikhibegi yaningdaba phongdoknaringai amu flight cancel tawkibana maram oiraga candidate kiyagi right matpiri Imphal dagi exam asi yaudaba sem sariba candidate ayambadi yawba phangkidri exam asi ngarang February 19 ayuk pung 8 Guwahati da pangthokadabani exam adugi candidate singna February 19 da pigadaba Alliance Air Flight adu mangjungna paw amata pibidana cancel tawkibadigi candidate sing exam thapa phangkidabani masigi matangda Bir Tekendra International Airport Imphal da ngarang asauba irang am thokibani asuguma tholakadaba kaya mangjungna ubaga loidana lup asina matam sana alternative arrangement tawnaba exam center Imphal ohenbiu haina khankibani adubo Central Agricultural University gi authority na tabikhidabani matam kya gi mamangdagi hariba posting sigidama khona jarakpa kaya aremba tahanba haibisi gross human right violate tawbani khona ningbagi pangal thawna du mamu yaithek pibani assistant registrar amadi assistant controller gi post ki damai apply tawraklibe candidate asi sarangna lising ohmnomni candidate sing asi ayambana Manipur masa ngaktani CAU gi campus su Imphal da leibani karigi dam Guwahati da silibano hangkrabani maruoina hawkiba kumja English ngani ga kungo humdoi gi me ahumdagi kokina mitei singi mathak tarokliba aggression asina maram oiduna mayum mai kai tumna mai thadok pikraba mioi kya relief camp sing da awasaina khangli sera asida Haojik saningai thakningai phaw leijadraba mahairoi kya awaba khangli sera asida Leingak ki thabak tawjani tanajari bana role sing awaba gi mathak awaba hapsin boina thokle Haojik irang asina maram oiduna by road ta satpegi khudong saba su leibanati punamak nongthaki lambi de satpa tabani asi yauna khudong thiraba tanja sida candidate amana yamdrabada lupa lising kunthra degi tadana tingma tari iramdam gi economic condition asi yauna suklaba tanja sida amuka pulum thangat pi busumdi mai masing tamjarubagi khudong saba lawba ngamjadaba candidate kayadi ngamloidori Manipur main campus oiraga leiriba CAU gi thabak thorom khudimang ayet apan pirakloi haningai liti Manipur thukli birang marasida oirakli Leingak ron gi sarangnaba kya sigi teksak puma mara leijadaba mahiroi singmadi candidate singda namsinba taraina lawdi tawkribe exam satnaba yaroi hana lakthoklaga amuhana sinba natragana Manipur center oidun amuhana tawgadabani Haojik president ru leiri asigi mathakta CAU di Central University ni haiduna ngaksaw thiklibra CAU gi thawai usitabigi thawong lupasina haksina lawi amaramda Alliance Air gi authority na karigi damak miyam gi kholaw tadabano haiba sengdokpham thui operate tawba ngamloidaba oirabadi tokpana phai airlines gi mathaksu kupna thikatpham thui haina su pausna makhatari amaramdana bosiamna lawriba thawdang lana uhanbiganu KMWO sak sagring amana sangkok ama mangthokpigi thawong pendi bosiamna lawriba thawdang lana uhana bu hotna biganu haina kanglaipak minority welfare organization KMWO Manipur gi sirolaman haidi siolasin hai apunmegi saktam kaibi yaroi tungi mirol kansi haiba panamna leiriba lubasigi maikaidigi Haojik pangthokliba bosiamna lawba exam asida mahiroi khrana aranma pamei sizinagi yadrabadi school gi exam center da nung thajinkiba ojasing asu apanangankiba thawong lubasina akan mamongni yaningi wakhal yaudaba mahiroi kharana tawriba thawong asina mahiroi punamapu sian thanbani thawong asidi sak sagring amana sengko ama mangthokani asigumba mahiroi kharagi mathungmuktaba thawong organization sina pendi tungda asigumba thawong thoktana ba ojasing amadi guardian singna phajaba guideline pidun afaba mahiroi honana bona menasi songbum
Sairem the Leva, P. Namzoklong High School gi Mahiroi Kuntragamari, School Asina Tawada Badigi, Bosham Lowe exam Tabi Handabigi Matanga, social media the viral Salanduna, Board Pumaral Sina Bohonari Badu, Masagi Mato Kangdaba, School Adugi Principal gi Asweba Aranba Kupsin Vianava, Tawong Henelawi. Makatana board pu miyam the lan uhuna bohot na pigano mahiroi sing asin exam thaba phangauda basida lup asigi thaumi sing na nungai taba phungdok pagaloina thauna hanbidana basu mahiroi sing gi pungning sing silaki board ki staff sing ngasi phawbar ahin nungthil naidana mahiroi sing gi yefuna bohot na riba mayam asibu mathung huktabi school amani school amadi oja khrana uttagi haijali asiguma mahiroi sing gi punsi mangbi yaba thawong makatana thoktana ba school sing gi principal amadi oja sing na mangjungna na hona biyo Manipur ki kasin kuya sin matungna kangon sumdana hang liba board ki recognize phangdabi school sin organization asina thigatuna thingsilagani maduna trabadi mahiroi kya sahi mangbi phium da laglagani pendaba kya asina mahiroi sing aranba lambire chatkigadra haiba mi paiba poklei maramasina lupsingna kangon sumdabi school sing thingsilakpada Manipur miyamna support tawi wairi Haojik chatharibe exam asida board ki mekedi ki asoi balaitana bohona bagaloina exam controller Ayam thoina lauriba thawdang si miyamna ikai khumna phamthui Ayam thoina Manipur gi kasin kuya sin matuna satuna mahiroi sing yaifuna wa hona ba miyoi amani rojana sakuri kha kondura miyoi nati haiba lup asina khangle mahiroi khrana exam da aranba pambi sijinagi yadraga board ki flying squad team natragana students volunteer team singda gari thuwai gani khaliba thawong khuduk lepkatabani saisa kya uja sing amadi student organization CSO singna awang pathakta pukhanaba Taurang kya yatuna lakli basida ikai khumnabagi muhutta phatabu wakhal na mang thaduna sangsilabadi masana masagi punsi manghanjabani haina lawdaba ngamloi maramaduna mahiroi singi wakhal muna khandaduna isagi knowledge khaktana exam thaduna mai pakna bohonaduna lamdam asigi tungi mirol kanbada asobu thawdang lawba ngamna bohonnabiyu haina KMWO gi sirol sina su appeal tarakli amaromdana MLA singna government semba ngamdrabadi resign tokham thoktabra Kangla Pau ki editorial myam special content moina myam na thamjari Manipur gi Haojik oiriba Leingak lon gi phibam masi ohena na bo hona rakhiba MLA singna miyam gi Leingak athubada semna ba thawang la khulu ruling MLA singi marakta lusing bu sindok na ba misang khomna duna Malaysia tab Leingak ohena na bo hona rakhiba gi mahi oina Leingak ki lusing ba BJP gi N Biren gi CM gi post gi resign tokraba matung lusing ba sina bo hona riba MLA singna popular Leingak ama semba ngamdabadi gi miyam gi mausa gi punsida awaba se thingmayuk na hali N Biren CM gi post gi resign tokiba du miyam gi interest tokibani haina phongdokiba lekre anobo lusingba amagi makhar Leingak lon gi thawgai pangduna Haojik miyam na mayunariba wathok sing maru oina mitei amasung koki ani gi marakta thoklibi irang asigi woroisin purakpa ngamgani haiba wakalonda lusingba sindoknaba lalongsa tharakiba MLA singi marakta amuk lusingba munnaba amadi makoi masial gi marakta majority phangma ngamdabadagi Leingak semnabagi claim tawba ngamdaba sina maram oiraga kayam kuina assembly suspended animation amadi PR Leingak lon lenki ke toribagi haiba miyam gi wohangi pakum Leingak inthunaba sinba MLA singna pifam thui Leingak inthunaba honabada yawa MLA singna government semba ngamloidaba oirabadi MLA digi resign topam thoktabra miyam gi maikei digi su popular government semba ngamdrabadi MLA sing resign tawgadabani haibagi kholau lerakliba sigi maram karigino haibadu khangba mathok tai nakala maromdana Manipur gi luraba tanja sida N Biren CM gi post gi resign tokibadu matang sadi haibagi pendaba kholau ga loinana anobu lusing makhandra Leingak lehlo PR Leingak pamdi haibagi kholau lairi India gi president assembly suspended animation amadi PR thamliba sigi manungda popular government CM na ruling MLA sing na ngamloidaba lairabadi hanagi lusing ba du amu hana Leingak ki lusing bo oibiu Manipur gi apun ba saktam ngak na bo hona biu haigadori bra haibsini president rule manungda miyamna pamdaba thawdok wathok sing tholakpa thoklabadi madugi thawdang MLA sing maru oina speaker na puruidabagi maram laiti MLA sing suspended animation da leiduna makoigi maphamda leiba mathau mangam sing leitraba speaker gi oina di mathau pangthokpa ngambagi mapanga leiri masina maram oiraga Leingak semba madi thugaiba punama speaker gi mapangal makhada lei Speaker na nauna Leingak CM na bohona baga iroinana party ki president gi makai digi su miyam gi interesta lusingba makhanana ba hona phamthui party ki president amadi speaker na Leingak CM na bohona daba tarabadi MLA singna lusingba amakhanduna Leingak CM na bohona bigi mahut lusingba
मुन्नबा रोमदा मायोन तमदुना लेरबदी सेंटर लेंगांगलोन पाइरिबा बीजेपी की लुसिंगबसिंग पार्टी की हाई कमाना MLA सिंगी मरक्ति की लुसिंगबो खलक पंगाइदुना लेबा ताराबदी असेंबली सस्पेंडेड एनिमेशन PR लेंगा की थवोंग थाउसिलमदी मियांगी वकत फममदी मापी मपा लेत्रबा फिबमदा असुम लेहनबा ताराबदी मियामने MLA लेबिगी वंतुक लेथ्रे MLA सिंग रिजाइन तौरो नौना मिखल पांथोलगा अनौबा लेंगाक सेमनबगी खुलाउ लेरक पाइबसी हौना सानी लुसिंगबा सिन्ननबो होनबा MLA सिंग मरक्ता कंगलुप नाइना मागी मियोइना लुसिंग ओहेननबा हिदानरकपदगी लुसिंगबा खनबा ngamdana लेरिबा सिगी मनुंगदगी अनौबो लुसिंगबा मखंदुना लेंगाक लोनगी थवाई पंगलक पथोलबसु लेंगा अदु मरासेटपा लेंगा ओगिन थजदे MLA सिंगना लुसिंगबा मुन्नबगी नाकपाक तानाबदा लेंगाक सेमा ngamdrabadi matik sabu लुसिंगबा यावदी हाइबगी खुदमनि लुसिंगबा मुन्नबदा मियामबो अवाबा तहनगनो हाइबा कंगला पावगी एडिटोरियल म्यामनि स्पेशल कंटेंट मोइना थमजरी मखासा थरक पोइना तोपा पावना BDF सिंग लिसिंग तारागा यांखैगी जनवरी थागी ऑनरेम फेब्रुवारी कुनगमरी योरबा फावदा पीबीदना लेबदगी BDF पर्सनल सिंग सेलगी अवाबा मिउनरी स्टेटस की लॉ एंड ऑर्डर मियांगी पुंसी अमदि लंथुंग ngak sienbada pung kungamari asobu thaudang lawriba village defense force BDF lising taraga yankai lairiba sigi thagi oina BDF personal amamamda lupa lising taraga chawagi pifam thokpa honorarium gi senpam asi January thagi oina ngasi February kungamari yoraba phawbada pithoktuna leibadigi BDF personal senthungi awaba yamna sauna mayuna badigi sara henba imung phawba yawre hedi पाउसी इसना फंगवा पाव की मतुंग इनदी BDF पर्सनल अमममदा थागी ओइना लुपा लिसिंग ताराग संवा की पिफम थोपा पिथोक्तबना BDF पर्सनल सुंगी मसा मसुसुंग स्कूल मिंग सन्दुनु लाइरिक तंबा फाव ngamdab यावरेहरी BDF of Manipur section 17 and 18 of Police Act 1861 की मतुंग इना इंगेज तौगी Section 18 of Police Act 1861 की मतुंग इना power, balance and responsibility police personnel maksak mani. Hairiba rule singang na BDF personnel sing masagi mathok sapsana pangthoklabasu thagi oina haikru manado yomduna pibagom BDF personnel amamana piriba honorarium gi senpam lupa lising taraga chonga asi matam sana pithoktana lengana BDF ki imung munung gi miyoi sing laknariba asi karigino haiba praja section ki adigi hangnarakli atupa matamda पीफम थोप BDF सिंगी थागी ऑनरेम की सेंफम असी कायदना पीबियु लोइनना मतम साना ऑनरेम की सेंफम असी लेंगाना हेंगनबा होनफम थु इहाइदी अमरोमदना खंगाउदना लेख थरकपदि पुलिस कांस्टेबल अमसिरी वांगोइदा लेब टेलीकॉम ऑफिस द ड्यूटी ताबा मणिपुर पुलिस की कांस्टेबल अम ड्यूटी तौरिङैदा खंगाउदना लेख थरकपदि लेखनबा ngamdana लेखिद्रे हाइदी हारिबा थाउदो असि थासुगी कुनगनि थुगी नुमिदाना थोकिबनि लेखिद्रबा पुलिस कांस्टेबल दुगी ममिंग थिंगुजम अमरजै निफुगोमदे अपokpa gune kawi laifam yumnam huidrom awang lekai degini maki constable number na 09016009 mak duty tawringai de khangawdana lek tharakpadi khudakta community health center wangoi de pukhatuna lekanaki adubu mak lekana bangamdana lekhidaban hari namida duga mari leinana wangoi police na UD case ma lakhut khre hari